Daily Dose Manipur na mayam butaram na okchiri. Karigidamagta Russia na fake fighter plane kaya ama airfield da yektu na thamliba. Artificial numit karigidamagta miyeba na sariba amadi nungsagi mangalbu space ta amuk bounce ta handuna kamdawna prithvi ki temperature hantan gadawliba. Asna chingba yam interesting oigdawraba updates kaya ama mayam gidamagta uduna lakchiri. Channel asida nauna lakpiriba viewers na subscribe button da click amamamtang nambiduna channel asibo support tawu amati asigumnaba interesting oiraba video kya ama leptana yengbiu amuk video gi maikai da pangsi Russia gi chopper amana Su-30 mathakta parking tormadagi phaba hauji Russia na Ukraine bu trick tawnana ba makoi gi airbase kya da fighter jets kya ama ground pending tawduna tham masina Ukraine gi air attack kya digi asengba aircraft kya ama kannana mani adubu Moscow gi oina yamna strain soibe habit ama oina asigumba painting asigi mathakta helicopter khamjinbagi satellite image ama British ki defense minister na thadorakhi masina Russia gi karamba military trick ama oigadabliba military da yeknaba singbu mislead tawnana ba asigumba tactics asisijinai khudam oina nungsit hanba tank ugi rocket launcher thau gi barrel na saba radar reflector tin na saba aircraft na chingba sing asi sijinai hariba tactics asi Second World War, Korean War amadi Vietnam War da toina sijinakhi hauji world gi Khwaidagi powerful oiba MRI na miyebigi brain gi anoba image puthokpa ngamkre hariba MRI scanner asina ngasi phawba puthokiba brain gi image ta chop topa anoba mamisu puthokpa ngamkre masigi high level precision oiraba MRI asina miyebigi mysterious mind gi maramda hena khangma ngamlagani amadi brain gi laina kya amasu thigatpa ngamlagani France ki Atomic Energy Commission na haiba machine asi myrian scan tawbuda 2021 da sizinaki masigi matungda health authorities na miyebada sizinaba yabagi green signal adu piki masi phawbuda masama upharaba volunteers kunmukna changeng asi tawkre hojik khwaidagi nauriba MRI habidi magnetic resonance imaging machine asi Paris ki Etude chekleda lei scanner asina puthokliba magnetic field asi 11.7 Tesla oiri aduga normal MRI dagisu saruk tara hena powerful su oiri machine asigi matengna aikhoigi brain da yauriba ngasi phawo uba phangkitriba yamna kuppa vessels kya amasu uba phanglagani Bulgarian gi blind mystic Baba Vangana ngasi phawo prediction kya ama tawkre amadi kya amasu chumduna lakni 2024 gi oina Baba Vangana prediction kya ama tawkre achumma kya amasu yaukre masida economic crisis cyber attack climate changes amati medical gi hiramda anoba inventions kya amasu yauri maybe asina 2024 gi oina yama chawa economic crisis ki prediction ama tauri masina global economic power da honglakpa geopolitical tension amati lam amagi depth su hengutalagani hana panari handaki chai asida American millions kya amadi lepulitena thokliba inflation asina makoi gi financial future da akaiba kya ama pirabani Baba Vanga gi Khwaidagi nungaiba amadi miyebada kanaba prediction ama hairagani Alzheimer amadi cancer gi cure puthoklagani haiba asini atai chumdaba masigi prediction asina chumlabdi miyeba khunaida aduki mati kanaba kya amadi soidina piragani miyobana fana chawkatlabasu atopa graha kya thijinba ngamlabasu ngasi phawba prithvi gi maramdadi khangba loitri handakta scientists singna prithvi gi leinungda kilometer 4 luba mafamda yamma chawba ocean leibagi evidence phangba ngamkre hariba breakthrough asi scientists singna seismic activity kya analysis tawraga khangba ngamki hariba evidence asi United States da scientists singna earthquake chonga henbada seismograph lising ani gi network sizinaduna utokhibani masina miyuba aikoina hana khalamba prithvi gi leinungi maram adudagi pura onna taina halle chahi kungi matungda Department of Energy gi SLAC National Accelerator Laboratory da Stanford ki scientist amati engineer singna Khwaidagi Chaoba digital camera saba loisinkre hariba legacy survey of space in time asambida LSST camera asi chaurakna apikpa car amagi size oigani aduga 3 metric ton hawlungba hauji aikoina yamna phare haiduna sizinariba camera singi megapixel asti 500 fawba yauba natte adubu hariba camera asigi megapixel asti 3200 hariba camera asigi resolution asi aduki matik wangkre maramaduna camera asina number photo ama display tawnanaba yamrabdi TV chama hena changani
Masigi 3200 megapixel camera asina researchers singna universe asigi maramda thijinbada yamna chawba mating panglagani. Kudam oina yamna mystery oiraba dark matter gi maramda su camera asina yamna chawba mating panglagani. Somna karigumba ball ama 15 miles thapa mafamda thamlaga zoom tawduna photo namlaga ball adugi akupa detail sing irailaina uba panglagani. Miyoibagi apamba asimadi kaidonungda loiba nairaroi habisimadi yamna chumlaba wapamni. Mausana pibiramlaba aikhoigi thawai oinariba numit asibu miyobina saba hore. Handakta South Korea na KHUTSEMGI numit sabada mai pakre amati anoba record kya ama thamba ngamkre. Experiment aduda second niputaruki nuclear fusion thokanduna 100 million degrees yongna saba temperature puthokpa ngamkre. Tasengna masi future da yamna clean oiba energy puthokpoda yamna chawba khumang chawsinba ama oiragani. Hairiba South Korea na puthokliba temperature asi numit ki core chakliba maisa adudagi sarukya amasu helibani. Adubu reaction gi kanaba asi kari oiba. Fusion reaction ama thokpa matamda yamna minimal oiba radioactive waste thadu. Aduga masigi reaction asi thokanaba unlimited fuel gi source su lay amadi sustainable eco-friendly su oi. Masida nati fusion reaction asina aikoina fossil fuel da depend tawbusu hantahangani. Masigi sumatakta fusion reaction da sizinariba fuel asisu marang kaina fangi. Fusion energy asina tungda space exploration da yamna chawna mating oirakani amadi Mars planet amadi masdagi hena chatpadasu mating oinagani. Fusion reaction asina malemgi energy crisis asisu solve tawragani. Maram aduna scientists na 2026 fawda plasma gi temperature asi 300 seconds fawba 100 million da maintain tawnaba honagadawri. Prithvi ki lepalitan hengalaliba temperature asibu hantana naba US ki scientists na aronba experiment kya tawba. United States ki scientists na numit ki mangal gi saruk khara space ta amuk khana bounce back tawna ba onari. Experiment asida makoina technique ama sizinari. Hariba technique asida lechil gi langkatpa ki chang asi hengat handuna nungsa mangal gi fraction khara space ta amuk bounce back tawna gadawri. Masina mafam khara gi temperature su hantahangani. Experiment asigi idea asi John Latham Koba British physicist amana 1990 da propose tawkiba idea ni. Technology asida sizinariba idea asidi nungsita salt water na spray tawgani aduga ising marik mayam sing aduna nungsagi mangal khara bounce back tawhanba aduni. Ngasidagi chahi khara gi mamangda aikoina lising ani chatpi mayam ama uba phanglami adubu ngaside uba phangkide. Masi karina oirambu yai. Matam amata India da demonetization tawkrapagi matungda ikhang khanguduna. Makal kya ge denomination haibati tara chapi kun yangkai cham amadi lising ani chapi phawa thorakhi. Matam aduda phangkiba ATM da line lepagi awaba dudi mayamna soidana ningsing biramgani. Adubu masigi matung chahi manga taruki matungda ikhang khanguduna. RBI na 19 May 2023 dagi hauduna lising ani chapi gi circulation asi withdraw tawkhre. Matang asida bank ta paisa thamogdaba kangudi soidana awaba tanaramnagani. RBI na lising ani chapi thingbagi maramdi black money check tawba counterfeit currency thingnaba illegal activities kya thingba cashless economy promote tawba amati RBI gi clean note policy asinani. Somna hojik screen da uriba video asi amtang munna yengbi. Ek yengbada masi kanagumba amana recording tawba video amani haina khalli ekoina. Tasengna masi AI ni semba adugumlaba video amani. ChatGPT puthokiba OpenAI gi company masama nga puthokpa Sora haiba text to video software na generate tawba video ngaktani. Matam kharagi matungdadi aikoina yamna wana tamnariba animation asisu AI ni loina mahut sinkrani. Asumna mangda thokliba prompt asi type tawduna run tawba matamda video asi generate tawi. Matam kharagi matungdadi masimusu oithokpi hai. Madudi hauji film namnariba mayam asi tokiduna AI gi matengna film kya ama puthorapsu. Matang asida Teledos Manipur na mayamdagi kaina napayatak nisari mati video asibu enjoy tawirabadi soidana video asibu like share amati channel asibu support tawwa kawna amuk mathangi video da amuk thengnarasi.